ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯟ ꯕꯦꯔꯣꯅꯤꯌꯥ ꯎꯈ꯭ꯔꯨꯜꯗꯒꯤ ꯏꯆꯜ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯆꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄꯒꯤ ꯃꯇꯝ 2019 ꯒꯤ ꯃꯇꯝ ꯑꯗꯥꯏꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯆꯦꯟꯅꯥꯏꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯆꯪꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯆꯦꯟ ꯆꯣꯡꯕꯤꯔꯝꯃꯤ ꯃꯁꯤꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥꯁꯤ ꯆꯦꯟꯅꯥꯏꯗ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯆꯔꯥꯡꯅꯕ ꯊꯀꯠꯄ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯩ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯈꯟꯕꯗꯁꯨ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯩꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯀꯌꯥꯁꯤꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯣꯏꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯦꯝꯖꯟꯕꯤꯈꯤ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯏꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯅꯪꯅ ꯇꯝꯃꯨꯒꯗꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯃꯥꯅ ꯆꯍꯤ ꯈꯔ ꯍꯜꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯥꯗ ꯌꯧꯔꯒ ꯅꯪꯅ ꯃꯉꯣꯟꯗ ꯏꯆꯦ ꯀꯧꯒꯗꯕꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯏꯁꯥ ꯃꯇꯤꯛ ꯆꯥꯍꯧꯕꯅ ꯐꯩ ꯏꯃꯥ ꯕꯕꯥꯅ ꯀꯜꯂꯤꯉꯩ ꯇꯝꯒꯗꯕ ꯅꯍꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯧ ꯍꯥꯏꯔꯛꯈꯤ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ ꯑꯩ ꯑꯥꯗ ꯆꯪꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯕꯥꯒ ꯑꯩꯒ ꯆꯦꯟꯅꯥꯏꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯛꯈꯤ ꯆꯦꯟꯅꯥꯏ ꯍꯦꯛ ꯌꯧꯕꯒꯗꯤ ꯕꯕꯥꯅ ꯑꯩꯕꯨ ꯀꯣꯂꯦꯖ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯤ ꯑꯩꯅ ꯂꯩꯒꯗꯕ ꯍꯣꯁꯇꯦꯜ ꯑꯗꯨꯁꯨ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏ ꯕꯕꯥꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯏꯆꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯇꯥꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ ꯃꯗꯨꯗ ꯕꯕꯥꯅ ꯏꯆꯦ ꯑꯗꯨꯗ ꯏꯕꯦꯝꯃ ꯅꯆꯟꯅꯨꯄꯤꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯄꯪꯉꯤꯕꯅꯤ ꯏꯆꯥꯅ ꯃꯥꯒꯤ ꯑꯋꯥꯠꯄꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯅꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯏꯄꯥꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯛꯎ ꯐꯔꯦ ꯑꯗꯣ ꯏꯄꯥꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯆꯥꯊꯣꯏꯕꯤ ꯅꯪꯁꯨ ꯈꯪꯗ ꯎꯗꯕ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯔꯛꯄꯗ ꯅꯆꯦꯒ ꯇꯥꯟꯅꯧ ꯏꯄꯥ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯌꯨꯝꯗ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦ ꯑꯗꯨꯗꯁꯨ ꯑꯩꯅ ꯏꯆꯦ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯜꯂꯤ ꯄꯨꯂꯞꯅ ꯃꯤ ꯀꯌꯥꯃꯨꯛ ꯂꯩꯕ ꯃꯥꯟꯒꯦ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯔ ꯑꯗꯨꯝ ꯆꯥꯎꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯄꯨꯂꯞꯅ ꯃꯤ 9 ꯃꯨꯛꯇꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯔꯨꯝꯁꯨ ꯄꯨꯂꯞꯅ 430 ꯃꯨꯛ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪꯅ ꯂꯩꯒꯗꯕ ꯔꯨꯝꯅ 2nd ꯐ꯭ꯂꯣꯔꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯇꯝꯕꯖꯥꯠꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯃꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯍꯪꯉꯝꯃꯤ ꯏꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯩꯇꯩ ꯃꯆꯥꯁꯨ ꯌꯥꯝꯅ ꯇꯝꯕꯅꯤ ꯅꯪ ꯀꯣꯟꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯛꯀꯥꯟꯗ ꯈꯪꯉꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯌꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯝꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯃꯁꯤꯗ ꯀꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯜꯂꯝꯃꯤ ꯆꯦ ꯑꯗꯨꯒ ꯑꯩꯒꯁꯨ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯁꯨ ꯋꯥꯁꯔꯨꯝꯒ ꯌꯥꯝꯅ ꯅꯛꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯦꯟꯊꯣꯛꯀ ꯆꯦꯟꯁꯤꯟꯒ ꯇꯧꯕꯗ ꯏꯁꯥꯁꯦ ꯋꯥꯃꯟꯈꯤꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯀꯣꯂꯦꯖ ꯆꯠꯇꯨꯅ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯆꯦ ꯑꯗꯨ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ मागी ममानबीगी रूमदा एग्जाम की करी खरा ताथोक चाचिन तौमिनारुगे नंगसु नतोमदा लेबा तल्लगदि एगा चलुसी हाइरखी मदुदा इचु इसे अदु कुइना लेरकदबा मानदे खंदुना इसे नंग अदुम चलुरो आई सिदा अदुम लेहौरगे हाइरमी मदुदगी इसे अदुसु फरे फरे नंग तल्लगदि लेहौरो आइसु एग्जाम की करीनो खरा मखोइगा तानारुखीगे हाइरमदुना थोखी आइसु कादुदे इथंदा करीसु खंदना लेहौखी अदुबु आइगा लेमिनबा इसे अदुदि नुमिदांगी पुंग 12 तारपो हलंखिदे मतमदुदे इसु नहनखैदि कादुदे इसे अदुगा सुम लेमिनरकपगिरा करीनो इसादा करीनो मै तौक तौरगा हिनरखिदे वखंदसु इसेबु ममानबीगी रूम मदुदा ngasi ahing lekturibा जारा ngasaydi halakke hairambani pawso amata hairакti phone toksalubasu hek tungaiti makhoi larika paramagadi khanduna aisu ngahak amuk itharami tawbudabu numit adudi ai sada nahankai tawdaba mong amada aigi wakhanarasu khangdi aina leriba ka sida miyo yamana ingonda yengaga leibagi mongda wakhanda pungki da kijarami numidangi pungama tarakpa daidadi aichu isieda phone amukta tawge khanduna si eduda phone tawrami इसे नसु फोल अदु पाइखलागा सुमना हाइरके बेरोनिया नंग हौजुपोक तुमद्रिबो आइदि नंग तुम मदोय निंगोरे अदु आइसु हौजुपोक तुमद्रि इमानबी सिंग एग्जाम की लाइरिक खर पारे नंग तुम थोम आई गाइरमनु हाइरके मदुदाई नमु इसे नंग अदुदा अदुम तुम मदोरो सिदा लारोइद्रा हंगामी से अदु नमु आई लाकने अदो नंग आई लाकप गाइरगा लेरगदि
nungan kibana halani aisu lakpudi laadabani phare adu nang tumnaba tawro hairamaga phone thamki madudage su hinga du khara tumboi tumdaboi tawraga nungan ba ngairami nungalamdai gi pung ahum tarakpa daidadi aigi ka wangmada mi khara satpagi makhon tarakhi washroom madu su mi changaga iru lujabagi mawngda ising tabagi makhon khara su tarami madudai su mi hagwanare khanduna sada kiba khara pharami numid adu su omsak narga yamna sarami madudage su amuk tum sandoi saru iru luja thoaga nungan ba ngairege khanduna aina leiriba ka aduga hek thangnana leiriba washroom madude irujaba changakhi matam maduda washroom madudi ikang kangna miyoi amata changamdribagi mawngda aina urakhi matau kya sida isu ngahakti sada akiba ma phawrami wakhanda su karino ngasai na igi ka manungda leiringai mafam asida mi changkhibagi mawngda isinga thadokpagi makhon kharadi takhibani aduga aina changa kandana miyoi amata changamdribagi mawngda leirammi sina kamdawri bajano phare aisu khara tuna loiselaga ka manungda changage khanduna aisu hathu atu irujabado hawrami matamadu daigi tungda miyoi ama engonda lumaga yengaga leibagi mawngda isada sanilama phawrakhi tungon thoktuna yengubadasu kanasu amuk hek leiramkhidi wakhanda su engonda miyoi amana kihan khanganaba sanari bazarasu khalami asumna aichu irujabado hathu atu loiselaga mingselomda haipet maya sina leithoktuna yengubada washroom madugi mapanda akiba mai thong ama thong maru maduda paktharaga aingonda yengaga leiba maina urakhi madu urubadage su mai saklauna leithoktuna kanano haiduna laurami adu aina leithorokpadadi ngasaina mingsen mamaida ukiba kiba mai thong adu dileramkhidi matau kyasde isu aigi irujabada sizinaba face wash sapona singba kyasi washroom maduda loina hunto amaga aigi kada hathu atu changakhi aduga dress up tawraga mu ise eduna leikiba kadu tamna muk lakpa horami aina makhoigi kadu de hek changakpada ise di masada uiri tawraga lairik paduna leirami mamanabi khara amana makhoi masen nga thanaraga tummaga leirami ai lakpa ubadagi ise su mamit khangching singduna beronia nangdi yahu yamna ngalina ise di khara tumboi tumda boy mit ka che tumningbana yadre lao chango sida phamula o hairakhi madudai chu ise gi manakta sangaga ise da tapna sumna hairami ise ai ngasidi yamna kire akoi ka do mi ma leibadong na tawi ngahaki mamangda su aina washroom changubada yengmada kiraba mai thongama aina irujabadu yengaga leirami adugini aina itomda leiba kijabagi ise gi nakta changi ise hairami aigi wafam adu dei se namu beronia karaidagi bunno hojikpo lephomphok kona da bamakhe migi mi ngakta krak sinna leiriba mafam masida adu nangbo ngasai tumamdai horror story ga targa tumsilubro hangaki aina mu ise horror story ga tadaba kuire khangde nahan khaidi ngasigi mataw asigum ai sada amu phokiraktri ai sungaranga hintumdre sega leitabadu de kidana nunganba dum ngaire hairami numit adu dagi si adusu mamanabi ki kada chalaga lairik pabadu satkidre marak ta chalaga suai ga loina na chalami kadu da sui sega ga leminaragadi sada kiba kharadi pharami wasum changbada su nungala ko ene irujaba changami adubo marak tadi isena makhade kumthakingai washroom madumda miyoi ama changaga irujabagi makhola sidi aina tattana tarakhi yengurga su midi kanaso hek leiramdi aina isi eduda mangondadi tawdabra hangbada karisu tawdi aigi wakhana oiramgani kiragana hayengkhadi washroom da changunu hairakhi masigi matung matang khara leiragadi first semester ge exam su loiki date 20 da aiga leiminaba isi edusu magi exam hek loibaga makhoi yunggi miyoi singda thorage phone tawrami aingonda su punna thungmina krasi hairaki madude aisu yunggi ima babada aisu thorage ise su thokidore hairami matamaduda babana aingonda ibema nang nongni da ngaiko baba so somda paisa khara chili hairaki aina muk baba kitang thuna paisa tharo asomda ai tomda ngaheugadore ise su chalani hai itomda leiba ai yamna kijai hairami aigi wafamaduda babana muk ibema ngasi nongnini sidai pesa tharagi nache da su nongnini da lemina kisi hayu hairaki madudage su isi edude isi ngasi nongnini da lemina kisi yumdagi pesa su tharaktri ai tomda lehubadu kijai hairami isi eduna muk beronia babana flight ticket kaksan khraba mali nangna sumna nongnini chonta hogani khanglamagadi ai su kona tamna nanga thungminarakpa yabani
Ado nang karisu khalunu ai imanabi singda nanga nong nini da leminau hairamagi ai de hayeng yum da chakhrage hairaki maduda isu upai de leita hoi di se hairami nong he ngan maga de se su mayum da thoki hostel adu da leiba miyo ya nambana numit adu da exam ga loina kibaga mayum da loina hanaki isegi mamanabi singtu mayum da loina satki hawjik de hostel adu da miyo kharaga ai ga ta ngairami tawbada bo lehuri ba kangu khara dusu ai ga floor amata pulamdi makhoi de atopa floor da leiba miyo ngaktani numit adu da isu kiman khiduna chakna na sathoga phamung da tumnaba changakhi tanja adu de se na hana hipamba phamung adu miyo yamana phamdarakpaki mongda makhon ki laung na thoraki handakti isu kiman khiduna kap tu nei sa pumba phaijup na loina kupselaga leirami matam adu da su se gi phamung adu da miyo yamana yawolaga tummagi makhon kya se tarami ngayak leiraga de gi ka gi thong adu muk mapandi gi miyo yamana kok thilaki matau kias de di sada muk hena ki ba helaki wakanda su hi ngasina gi aroiba oiramane khalami adu boy sona ubiduna mapanda thong thiliba miyo yadudi isegi mamanabi ama oiramki aichu isegi mamanabi edu ubade isada pusida khwaidagi haraujaba nungaijaba mikup haibado oirami madudagi aina ise chango ise dinga si chalhaudrabo aichu ngasi hayengdi yumda halani hairami isegi mamanabi edu namo beronia aichu ngasi hange tawbani ado babana igi flight ticket ti hayengge oina ka aga thanami upai leitri hayeng hanba tare aichu itomda leibadu kijai haidana nanga leminaruge sangakpani nangsu kagi thonga je pak hangtokande aide nang tungkhraboi ningdona hallage phok tawrabani hairaki madudai na muise aisu ngayak tum tharure lawise aiga sida tuminarasi hairami madudai se gi mamanabi etuna mu beronia ibani tumbado yamna sagadaba mali noise na hana tumnamba bed asida waina nena tana tumjarage hairaki matamadu dai su kina isegi phamung adomde yengami adubu isegi mamanabi edudi karisu khandana phamung aduda sat laungna hipsanki maduda isu karisu haidana ahing simata de haukradi khanduna aisu adum tum tharami tawbadabu nongalam daida isegi mamanabi edudi yamna kanna law khungba tawraga mengak narakhi mataw aduda isu isada kina manakta sangselaga ise nang kai dawrage hogalo haiduna masa nombirami madudagi isegi mamanabi edusu masade pingna puklang hogalaki aduga sumna hairaki kari mangna hojikidudi punsida sumaina kiba mangde amuk phau udri phamung asida aina yawolakpada yengbada kiraba nupi ama aiga tuminaraga leirami madugi ne aina kanna lauri ido hairaki wafam adu tabada isu isada sokki matik kiraki nonghek nganbaga de si aduga aiga punna washroom da changaga iru maithajaba tominarami masigi matung si edu sumagi flight matam yawrpe thenge haiduna mayumda thoki matam adu dai su ka adu dai tomda mukle hungni khanbede sade yamne kijarami wakhanda su baba da phone amukta tawge khalami asumna khalingai baba su phone tawraki aduga sumna hairaki ibema ngarang ipana nangi flight ticket kakhrabani ngasigi pung mari ge ngarang haigena ipana nangonda call tawbani adu nangi phone di chatte haujikwai ta chalakpadagi ipana nangonda tawrakpani nang na phinaro nyomsalo amuk nang hauroi hairaki baba na adum na hairakpadagi aidi sada harauman khiduna baba ai thorage ngasi baba nang phone thamo ai pochei khare yomsan kige hairami asumna isu hathu atu pochei yomsan tasan baduda isa se humang kanga ga omsak narakhi maduda isu yumda su hangadore aigi isa se ising ngaingbada amukta chai tharaga yumda hallaga de nungai khrani da khanduna kirasu kina amukta washroom da changuge khanduna washroom da changakhi maduda isu hathu tu irujabadu loiselaga washroom adudagi hek thorake tawrakpada washroom gi thong adu angakpa kiba mataw amani yamna kanna thong adu hangtok hangjin sanarakhi madudagi isu isada maside atamnana mafam asida thawai amana sanarakpani khanduna aigi kada changaktuna aigi flight ki matam yaudragasu hostel adudagi thorakhi aigi wakhanda su aina hostel adudagi thorakpada aigi tungda miyo yamana lepaga yengaga lehubagi mawng amasu isada phaurakhi aisu mafam aduda amuk phok tung hana yengam khidi yumek yawbaga ima babada su thokiba thodok pumbai na wari loina tamami asumna thama de yumda leiramaga masigi matung ai amuk chenai ta lakhi ima babana su hostel aduda leiranu ren ama oina thiraga leiro haiduna aisu ren ama thiraga leirami masigi matung ikui dana amu covid-19 kanselakpadagi
ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯕ ꯏꯆꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯦꯔꯣꯅꯤꯌꯥ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯏꯕꯥꯅꯤꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯑꯩꯅ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯀꯥꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯖꯈꯤ ꯍꯥꯏ꯫ ꯅꯪꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯕꯦꯗꯅꯤꯁꯨ ꯍꯥꯏ꯫ ꯑꯗꯨ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤꯗꯣ ꯑꯩ ꯀꯤꯅꯕ ꯍꯥꯏꯕ ꯃꯥꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯥꯖꯔꯛꯑꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯆꯦ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯏꯆꯦ ꯑꯗꯨꯁꯨ ꯑꯩꯅ ꯔꯦꯟꯇ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫